Leirang mana khoimu magi manakta naglubasi leirang magi maralni hairasira. Khoimu mana leirang mabu asukta thibadi nangidamak thamoi kaina sulaklaga karigi adukta thibibano. Leirang magi kana leirakte khanbra. Nangbu henba magi su thamoida mana punsigi upalni khanjaba nungsiba leire. Adubu karigi damak mabu mirairam nangi nakada lakhibano. Tamba nangna karigi khangde karigi usinade. Thamoi kan nungsi khangda saduna leirang mabu na thaibadi nungsigi pap chamada nate pugadoribasi lising ni. Thamoi magi kaidong pham thijababu karigi minungsi khangda saduna na thaibiriba. Nangna nungsi khangdrabasu nangi damaktadi leirang mana leibak lei onduna sarba kalingi nungsada maisa khangbagum nangi maisabu mana khangli. Ahingduma nungsit maramdu tumduna leithoklubaduna nongan phun tarakpadudani masadu ingbagi tu chungduna leiramle. Langban thani haibubu nungthil nungsa yakai sarabasu numidang nongalamdaido ayuksidadi khara ingba haurabani. Furit apaba phi apabaduka masadu kharadi inglamale. Mikap thoklakpaga irainu fu khagatli. Nongan thorakle prap makhadu thuna kumthare. Adumna numidang khudingi khaibung lei haibado yumdugi lamansingda khanghande. Aduna manemna ka fat laklabadi haidana thuna kumtharaklibani. Ayuki takfam thokpa thabak pumnamak loisinkhre. Chagi single loirba matung irainu karomda ka khalakbani. Mana karakpaga mapa chana hiyairel su kumthare. Kasidi irainu hiyairel da hanna yenglude. Magi chitpam thokpado thairaga damak chanabu hone. Hiyairel na Horin milagani. Luna nana lairamu. Aina haibadu kakto. Hiyairel magi haifam thokpado hairamlaga gam-gamadumak kumthakre. Irainu ngakna onthoraktuna hiyairel ang chatkibadu yenghawi. Kauraroi khalasu mana hekta kaure. Kauradana hairasu suktokpaga paithokpaga. Asi hairamlaga kakhale. Hiyairel na kada changlakano ahing lekkano phana haijarabasu chongpham leifam leidabanina nongan bagadi akhoi kada hekta changi. Karigino khangdi nongbu ngalabadi irainu na ka changlamlabasu hiyairel wahai amata haide. Numidang sikhakni mana tauribado. Irainu kada changlaktuna magi phone tu thangatlaga pung kaya tare haiduni yengbani. Message ama leirambadu hangdoktuni yengi. Tamcha haina save tauribadugi madudagi lakpa message ni. Bam, horen yumda lengdabi leiramuko. Tamcha imphal yobaga yumdaga changdabida nangina nakta hana lakadoini. Phone sa paide ai lagoina fajana wari sanarase. Ado WhatsApp ta photo mathakibani. Adu yengu phone do yaradi. Irainu message to paaba loiraga data on tawraga WhatsApp changi. Photo ama paisalaklibado hangdoklaga yengi. Diamond thinba bracelet ama oiduna leirami. Photo aduda munnadamak yengli. Aduga amukso pamung nakalda phamtharaga aise tamchana soidana henba pambi taw ngambini hainati hairani. Adu tamcha ai tawba ngambina ti henba pamba sunate. Tamchana khangdaduna serana ba wakhalna ai bulana lawrabasu nongma natraga nongmadi aina soidana sengbado nangina pamda khanghange. Irainu sorama sangna mutang hondoi. Horen hegi pau taraga tamcha noigada pibamadugi tamcha madugidamakdadi ai lale ai soikre. Ichilsina tamchagi mafamda khonjal thokna haiba ngamdragasu thamoi asidadi ai hanjin haige. Isingla koisana. Sorry tamcha. Ai soikre. Nangi thangmoibu masak khangdabi magum nangbu mirairambi aise. Tamcha da nate. Pumnamak warugani. Warufam sitoi. Amukso hanjin phone gi screen adu uriba tamcha haina save tawriba number aduda amakmuni yengduna. Napamdagidi laptokle. Isana yana. Adubu thawai magni khanna tamcha haina save tawriba number asidi ikatsina kakthadba sungamdre. Block pe basu ngamde. Asimati punsigi ngamarai khangi. Thawai ni lapnarabasu mami uriba tamchagi number simadi asam lengdana leijarasana. Irainu phone adu amuk lock toksilaga thamlaga tamchagi wahangi pakhum pide haiduna ai buaruganuko.
ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯋꯥꯔꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯉꯥꯏꯍꯥꯛꯁꯨ ꯇꯨꯝꯊꯣꯛꯂꯨꯔꯦ꯫ ꯍꯧꯒꯠꯂꯛꯂꯒ ꯌꯦꯡꯂꯨꯕꯗ ꯄꯨꯡ 2:30 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯨꯡꯁꯤꯗꯤ ꯑꯥ ꯌꯧꯔꯝꯃꯤꯗꯅ ꯈꯔ ꯋꯥꯕꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯎꯔ ꯃꯥꯜꯂꯦ ꯑꯩꯗꯤ꯫ ꯉꯥꯡꯅ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯩ ꯑꯗꯨꯒ ꯃꯁꯝ ꯃꯅꯥꯗꯨ ꯁꯦꯝꯂꯒ ꯉꯁꯥꯏꯗꯤ ꯌꯥꯝꯕꯨꯡꯗꯣ ꯃꯤ ꯂꯥꯛꯀꯅꯤꯒ ꯍꯥꯏꯔꯝꯕꯅꯤ, ꯂꯥꯛꯑꯔꯣꯏꯗꯣꯏꯖꯥꯠꯂꯣ ꯀꯩꯝꯇꯒ ꯍꯥꯏꯔꯛꯇꯦ꯫ ꯇꯟꯖꯥꯗꯨꯗ ꯁꯤꯖꯗꯣ ꯒꯝ ꯆꯪꯂꯛꯏ꯫ ꯍꯩ ꯕꯦꯝꯃ, ꯅꯪ ꯌꯥꯝꯕꯨꯡꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯍꯧꯋꯤꯅꯦ, ꯀꯔꯤꯅꯣ ꯆꯥꯅꯕꯗꯣ ꯈꯔ ꯁꯦꯝꯂꯒ ꯄꯨꯔꯛꯎꯀꯣ, ꯂꯨꯍꯣꯡꯕꯗ ꯌꯥꯍꯧꯗ꯭ꯔꯤ, ꯅꯪꯁꯨ ꯁꯛ ꯈꯪꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯍꯧꯔꯤꯕꯅꯤ, ꯂꯥꯛꯑꯣ꯫ ꯑꯍꯣꯏ ꯏꯃꯥ, ꯁꯥꯒ ꯁꯥꯕꯁꯤꯗ ꯑꯁꯥꯕ ꯑꯣꯏꯅ ꯇꯧꯔꯔꯣꯏꯒꯦ, ꯍꯩ ꯃꯍꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯃꯛꯑꯒꯦ꯫ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯔꯦ꯫ ꯍꯩ ꯃꯍꯤꯗꯣ ꯒ꯭ꯂꯥꯁ 2 ꯈꯛ ꯁꯦꯝꯂꯒ ꯃꯌꯥꯏ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯏꯔꯩꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯅꯨꯡꯗ ꯐꯅ ꯅꯨꯡꯁꯤꯅꯗ꯭ꯔꯕꯁꯨ ꯃꯃꯥꯟꯅꯕꯒꯤ ꯃꯥꯡꯁꯤꯗꯗꯤ ꯃꯥꯒꯤ ꯂꯨꯗꯕ ꯕꯤꯍꯦꯕꯤꯌꯔꯗꯣ ꯎꯠꯊꯣꯛꯅꯤꯡꯗꯕꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯩꯁꯨ ꯀꯧꯅꯈꯤꯗꯕ ꯑꯃꯒꯨꯝ ꯍꯤꯌꯥꯏꯔꯦꯜꯅ ꯏꯔꯩꯅꯨꯕꯨ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯅꯣꯛꯃꯤ ꯃꯁꯛ ꯇꯥꯏ꯫ ꯚꯥꯏ, ꯃꯥꯅꯦ ꯑꯩꯒꯤ ꯋꯥꯏꯐꯇꯣ, ꯅꯪꯗꯤ ꯌꯨꯝꯗꯁꯨ ꯂꯩꯇ꯭ꯔꯦ, ꯂꯨꯍꯣꯡꯕꯁꯨ ꯌꯥꯍꯧꯗ꯭ꯔꯕꯅꯤꯅ ꯁꯛ ꯑꯝꯇ ꯈꯪꯉꯝꯃꯔꯣꯏ꯫ ꯃꯥꯂꯦꯝ ꯅꯣꯛꯃꯤ ꯂꯩꯊꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯏꯔꯩꯅꯨꯁꯨ ꯃꯉꯥꯏ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯒ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯇꯞꯅ ꯁꯣꯟꯈꯤ꯫ ꯇꯝꯆꯥ꯫ ꯃꯥꯂꯦꯝ ꯃꯤꯠꯂꯨꯗ ꯊꯤꯡꯕ ꯉꯝꯗ ꯄꯩꯈꯠꯂꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯅꯨꯄꯥ ꯃꯥꯅ ꯎꯗ꯭ꯔꯒꯁꯨ ꯏꯔꯩꯅꯨꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯅꯥꯟꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯥꯂꯦꯝ ꯎꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯈꯨꯠꯅ ꯃꯃꯥꯏꯗꯨ ꯑꯃꯨꯛꯇꯪ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯄꯨꯟꯅ ꯅꯥꯟꯊꯩ꯫ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯍꯤꯌꯥꯏꯔꯦꯜꯗꯤ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯤ꯫ ꯀꯩꯅꯣ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯗꯨꯕꯣ, ꯅꯪꯒꯤ ꯍꯩ ꯃꯍꯤꯗꯣ ꯁꯤꯗ ꯊꯝꯃꯨ ꯂꯥꯎ꯫ ꯑꯍꯣꯏ ꯌꯥꯝꯕ꯫ ꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯊꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯕꯗꯒꯤ ꯃꯥꯗꯤ ꯐꯠ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯈꯤꯒꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯦꯝ ꯁꯤꯖꯅ ꯈꯥꯝꯃꯩ꯫ ꯍꯩꯃꯥ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯈꯨꯑꯣ, ꯃꯤ ꯊꯑꯣꯏꯅ ꯅꯪꯒ ꯁꯛ ꯈꯪꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇꯦ ꯏꯔꯩꯅꯨ, ꯑꯗꯨꯅ ꯇꯞꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ꯫ ꯃꯥꯂꯦꯝꯒꯤ ꯃꯥꯏꯊꯣꯡꯗ ꯈꯪꯍꯣꯡ ꯍꯣꯡꯈ꯭ꯔꯕ ꯑꯃꯨꯛꯄ ꯁꯛꯇꯝ ꯑꯗꯨ ꯑꯇꯩꯅ ꯈꯪꯗ꯭ꯔꯒꯁꯨ ꯀꯨꯏꯅ ꯁꯥꯡꯅ ꯂꯣꯏꯅꯔꯛꯂꯕ ꯏꯔꯩꯅꯨꯅꯗꯤ ꯈꯪꯏ꯫ ꯍꯧꯖꯤꯛꯁꯨ ꯃꯥꯂꯦꯝꯒꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯈꯤꯕꯗꯒꯤ ꯃꯀꯥ ꯂꯥꯝꯈꯤꯗ꯭ꯔꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯇꯧꯉꯝꯕꯤ ꯇꯥꯔꯕ꯭ꯔꯥ ꯏꯔꯩꯅꯨ? ꯇꯧꯉꯝꯗꯕꯁꯨ ꯌꯥꯗꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ, ꯑꯗꯨꯕꯨ ꯉꯁꯤꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯁꯦꯡꯅ ꯃꯥꯂꯦꯝꯒ ꯍꯤꯌꯥꯏꯔꯦꯜꯒ ꯇꯤꯟꯅꯩ ꯍꯥꯏꯕꯁꯤ ꯃꯥ ꯍꯥꯟꯅ ꯈꯪꯂꯨꯗꯕꯅꯤ, ꯉꯁꯤꯅ ꯑꯍꯥꯟꯕ ꯈꯪꯕꯅꯤ꯫ ꯃꯥꯂꯦꯝꯗꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤꯕꯗꯒꯤ ꯍꯩꯒꯠꯂꯛꯇꯦ꯫ ꯏꯔꯩꯅꯨ ꯂꯣꯠꯅ ꯃꯥꯂꯦꯝꯒꯤ ꯃꯥꯏꯊꯣꯡꯗꯨ ꯍꯨꯔꯥꯟꯗꯨꯅ ꯌꯦꯡꯖꯩ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯥꯂꯦꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅꯥ ꯄꯨꯝꯕ ꯏꯔꯩꯅꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ꯫ ꯄꯨꯝꯅꯃꯛ ꯈꯪꯂꯒꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ꯫ ꯃꯥꯅ ꯌꯨꯝꯕꯨ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯕꯅꯤꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯨ ꯐꯖꯗꯦ ꯈꯟꯗꯨꯅ꯫ ꯌꯥꯝꯕꯨꯡꯒ ꯂꯣꯏꯅꯩ ꯍꯥꯏꯕꯗꯤ ꯉꯁꯤꯗ ꯈꯪꯏ, ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯪꯗ꯭ꯔꯤ, ꯑꯗꯨꯅ ꯃꯤꯡꯁꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯋꯥꯍꯩ ꯃꯇꯦꯛꯁꯤ ꯈꯛ ꯈꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯏꯔꯩꯅꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯦ, ꯑꯣꯏꯗꯕ ꯋꯥꯍꯩꯅ ꯁꯥꯁꯤꯟꯅꯗꯨꯅ ꯍꯥꯏꯕꯅꯤꯅ꯫ ꯈꯨꯝꯗ꯭ꯔꯕꯗꯤ ꯂꯩꯔꯤꯕ ꯑꯅꯤꯗꯨꯅ ꯀꯩꯅꯣꯝꯃ ꯈꯟꯕ ꯇꯥꯔꯦ ꯈꯟ ꯃꯥꯂꯦꯝꯁꯨ ꯍꯟꯅ ꯁꯨꯈꯪ ꯈꯪꯅꯗꯕ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯍꯥꯏꯔꯦ꯫ ꯑꯍꯣꯏ, ꯑꯩ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯇꯕ, ꯑꯗꯨꯅ ꯍꯤꯌꯥꯏꯔꯦꯜꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯃꯥꯂꯦꯝ ꯀꯧꯏ, ꯅꯪ ꯌꯥꯝꯕꯨꯡꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ, ꯅꯪꯒꯤ ꯃꯤꯡꯗꯤ? ꯑꯩꯒꯤꯗꯤ ꯏꯔꯩꯅꯨ ꯀꯧꯏ꯫ ꯃꯥꯂꯦꯝ ꯌꯥꯝ ꯊꯤꯅ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ, ꯑꯣꯍꯣ, ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯌꯥꯝ ꯐꯕꯅꯤ, ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯗꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯑꯣꯏꯌꯨ꯫ ꯋꯥꯍꯩꯗꯨꯗ ꯏꯔꯩꯅꯨ ꯃꯥꯂꯦꯝꯗ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯩ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯨ ꯏꯔꯩꯅꯨꯅ ꯌꯥꯝ ꯂꯥꯏꯅ ꯈꯪꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯅꯤꯗꯨꯁꯨ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩ꯫ ꯌꯥꯝ ꯀꯨꯏꯅ ꯂꯩꯊꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯥꯂꯦꯝ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯚꯥꯏ, ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯑꯒꯦ, ꯉꯁꯤꯒꯤꯗꯤ ꯋꯥꯔꯦ꯫ ꯌꯨꯝꯗꯒ ꯆꯪꯗꯕꯤ ꯁꯤꯗ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯁꯛ ꯈꯪꯅꯅꯤꯡꯃꯟꯕꯒꯤ, ꯌꯨꯝꯗꯁꯨ ꯑꯩ ꯉꯥꯏꯅꯔꯝꯃꯅꯤ ꯇꯧꯏꯗꯣ꯫
ꯐꯔꯦ ꯐꯔꯦ ꯌꯨꯝꯗꯁꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯉꯥꯏꯔꯝꯃꯅꯤ ꯆꯠꯅꯕ ꯇꯧꯔꯣ ꯏꯔꯦꯟꯖꯅ ꯆꯠꯂꯨꯀꯣ ꯑꯗꯨꯒꯅꯦ ꯏꯃꯥ ꯍꯥꯏꯔꯛꯀꯦ ꯁꯤꯗ ꯅꯣꯡꯃ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯅꯕ ꯇꯧꯔꯒꯦ ꯍꯤꯌꯥꯏꯔꯦꯜ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯚꯥꯏ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯃꯥꯂꯦꯝ ꯏꯔꯩꯅꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯦ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯗꯨ ꯊꯣꯛꯈꯤꯕꯒ ꯏꯔꯩꯅꯨ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯊꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯌꯥꯝ ꯊꯨꯅ ꯕꯦꯜꯀꯣꯅꯤ ꯇꯝꯅ ꯀꯥꯈꯠꯂꯛꯇꯨꯅ ꯑꯅꯤꯗꯨꯅ ꯊꯣꯛꯈꯤꯕꯗꯣ ꯑꯗꯣꯝꯗ ꯌꯦꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯤꯌꯥꯏꯔꯦꯜꯒ ꯃꯥꯂꯦꯝꯒ ꯂꯥꯞꯇꯛ ꯒꯦꯠꯀꯤ ꯃꯄꯥꯟꯗ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯣ ꯏꯔꯩꯅꯨꯅ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯦ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯑꯅꯝ ꯀꯟꯁꯤꯜꯂꯒ ꯂꯩꯁꯤꯜꯂꯨꯕꯗꯣ ꯍꯧꯖꯤꯛꯇꯗꯤ ꯅꯤꯡꯉꯝꯃꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯃꯈꯨꯠꯇ ꯃꯆꯤꯟ ꯃꯦꯜꯂꯒ ꯇꯨꯃꯤꯟ ꯀꯞꯆꯩ ꯂꯥꯞꯇꯛ ꯂꯩꯔꯤꯕ ꯃꯥꯒꯤ ꯇꯝꯆꯥꯕꯨ ꯌꯦꯡꯖꯔꯒ ꯀꯞꯂꯣꯏ ꯊꯃꯣꯏ ꯀꯟꯁꯤꯟꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯝꯆꯥꯒꯤ ꯁꯛꯇꯝꯗꯨ ꯎꯔꯨꯕꯗꯨꯗꯒꯤ ꯄꯨꯝꯅꯃꯛ ꯉꯝꯈꯤꯗ꯭ꯔꯦ ꯍꯦꯟꯅ ꯑꯗꯨꯝ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯩ ꯃꯩꯆꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯥꯞꯇꯛ ꯌꯦꯡꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯕꯅꯤ ꯃꯈꯥꯗꯁꯨ ꯍꯤꯌꯥꯏꯔꯦꯜꯗꯣ ꯃꯥꯂꯦꯝꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯑꯗꯨꯃꯛ ꯆꯪꯉꯛꯈꯤꯗ꯭ꯔꯦ ꯃꯥꯂꯦꯝꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯥꯛ ꯍꯦꯛ ꯀꯥꯈꯠꯇꯦ ꯃꯩꯆꯥꯛ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯂꯦꯞꯂꯒ ꯂꯩ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯤ ꯍꯔꯥꯎꯅ ꯃꯥꯒꯤ ꯕꯦꯝꯕꯨ ꯎꯖꯔꯅꯤ ꯈꯟꯅ ꯍꯟꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯇꯥꯏꯌꯣꯟꯅꯈ꯭ꯔꯦ ꯏꯔꯩꯅꯨꯅ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯥꯂꯦꯝꯅꯁꯨ ꯎꯏ ꯏꯔꯩꯅꯨꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯏꯔꯩꯅꯨꯕꯨ ꯃꯥꯅ ꯁꯥꯊꯤꯅ ꯅꯨꯡꯁꯤꯖꯔꯨꯔꯕꯗꯣ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯗ ꯑꯣꯏꯅ ꯑꯣꯟꯊꯈ꯭ꯔꯦ ꯑꯇꯩ ꯃꯐꯝꯗ ꯑꯣꯏꯔꯝꯂꯒꯗꯤ ꯐꯤꯕꯝ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯅꯤꯡꯕꯗꯤ ꯄꯣꯛꯂꯕꯅꯤ ꯄꯦꯟꯗꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯗꯨꯕꯨ ꯃꯥꯒ ꯍꯦꯛ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯒꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗꯗꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯏꯔꯩꯅꯨꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯈꯪꯕꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯇꯣꯉꯥꯟꯅ ꯅꯥꯟꯅ ꯊꯝꯂꯤꯕ ꯒꯣꯜ ꯕ꯭ꯔꯦꯁꯂꯦꯠꯇꯨ ꯄꯨꯊꯣꯔꯛꯏ ꯑꯁꯥꯎꯕ ꯄꯨꯝꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯗꯨꯗ ꯇꯥꯏꯅꯔꯛꯀꯤ ꯃꯇꯥꯒꯨꯝ ꯒ꯭ꯂꯥꯁ ꯕꯣꯛꯁ ꯑꯗꯨꯅꯤ ꯕ꯭ꯔꯦꯁꯂꯦꯠꯇꯨꯅꯤ ꯄꯨꯂꯞ ꯁꯣꯔꯣꯛ ꯃꯇꯥꯏ ꯑꯗꯨꯗ ꯂꯪꯂꯒ ꯊꯨꯒꯥꯏꯈꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯂꯒ ꯐꯣꯇꯣ ꯑꯃ ꯀꯥꯞꯂꯒ ꯋꯥꯆꯞ ꯆꯪꯂꯒ ꯏꯔꯩꯅꯨꯗ ꯐꯣꯇꯣ ꯊꯥꯖꯤꯜꯂꯤ ꯋꯥꯍꯩ ꯑꯣꯏꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ ꯈꯨꯗꯣꯜꯁꯤꯃꯗꯤ ꯅꯪꯒꯤꯅꯤ ꯈꯟꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯗꯕ ꯃꯈꯩ ꯊꯥꯞꯂꯕ ꯃꯤꯔꯝꯗꯒꯤ ꯄꯨꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯆꯟꯅꯐꯝ ꯂꯩꯔꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯊꯤꯅꯤꯡꯉꯛꯏ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ ꯋꯥꯍꯩ ꯈꯔꯁꯦ ꯊꯥꯈ꯭ꯔꯒ ꯐꯤꯡꯅ ꯍꯟꯅ ꯌꯦꯡꯂꯝꯗꯕ ꯃꯈꯩ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯏ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥ ꯂꯦꯝꯕꯤꯅ ꯃꯩ ꯀꯧꯅꯅꯕ ꯍꯥꯏꯗꯅ ꯆꯦꯟꯊꯣꯔꯛꯏ ꯀꯨꯏꯅ ꯎꯖꯔꯨꯗ꯭ꯔꯕ ꯃꯆꯥꯕꯨ ꯎꯖꯕ ꯐꯪꯖꯕ ꯑꯁꯤꯗꯗꯤ ꯃꯊꯃꯣꯏꯗ ꯄꯦꯟꯖꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯩꯒꯁꯦ ꯀꯥꯟꯊꯣꯛꯑꯣ ꯉꯁꯥꯏꯗꯒꯤꯅꯦ ꯏꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯕꯅꯤ ꯏꯃꯥ ꯋꯥꯔꯕꯅꯤ ꯃꯃꯥꯒꯤ ꯃꯃꯥꯡꯁꯤꯗꯗꯤ ꯃꯥꯂꯦꯝ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯅꯣꯛꯃꯤ ꯁꯤꯗꯩꯗꯤ ꯑꯩ ꯑꯗꯨꯝ ꯂꯩꯔꯗꯧꯁꯤꯗꯤ ꯍꯣꯏꯅꯦ ꯑꯗꯣ ꯅꯪ ꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯀꯔꯤꯒ ꯆꯥꯔꯛꯀꯦ ꯏꯃꯥꯗꯤ ꯁꯤꯗ ꯆꯥꯛꯀ ꯂꯥꯡꯗꯅ ꯂꯩꯔꯦꯅꯦ ꯅꯪꯅ ꯄꯥꯝꯕ ꯉꯥꯗꯨꯁꯨ ꯂꯣꯏꯅ ꯊꯣꯡꯉꯕꯅꯤ ꯑꯍꯣꯏ ꯏꯃꯥ ꯈꯤꯇꯪ ꯆꯥꯕ꯭ꯔꯦ ꯌꯥꯕ꯭ꯔꯦ ꯉꯁꯤ ꯌꯥꯝ ꯀꯟꯅꯗꯤ ꯆꯥꯅꯤꯡꯕ ꯑꯣꯏꯗ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯁꯥꯗꯨ ꯁꯦꯡꯗꯣꯛꯎꯔꯣ ꯏꯔꯨꯒ ꯂꯨꯖꯊꯣꯛꯑꯣ ꯏꯃꯥꯁꯨ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯒꯦꯀꯣ ꯑꯗꯨꯒ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯍꯣꯏ ꯏꯃꯥ ꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥꯗꯣ ꯄꯨꯟꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯂꯦꯝꯕꯤꯅ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯂꯦꯝꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯏ ꯃꯐꯤ ꯃꯔꯣꯜꯒ ꯍꯣꯡꯗꯕ ꯃꯈꯩ ꯐꯃꯨꯡꯗ ꯂꯣꯡꯅꯗꯨꯃꯛ ꯍꯤꯞꯊꯩ ꯃꯪꯗ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯉꯁꯤ ꯇꯥꯏꯕꯪꯗ ꯊꯣꯛꯂꯔꯕꯁꯤꯗꯗꯤ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯀꯔꯤꯗ ꯇꯥꯏꯅꯒꯅꯤ ꯇꯥꯏꯅꯐꯝꯁꯨ ꯈꯪꯗ ꯄ꯭ꯔꯣꯛ ꯆꯪꯅꯗꯨꯅ ꯂꯩꯔꯤ ꯀꯔꯤꯕꯨ ꯑꯃꯨꯛ ꯈꯜꯂꯛꯄꯅꯣ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯎꯄꯨ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯁꯣ ꯀꯣꯏꯊꯤ ꯊꯤꯔꯒ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯥꯒ ꯏꯔꯩꯅꯨꯒ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯒ꯭ꯂꯥꯁ ꯆꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯅ ꯅꯧꯍꯧꯅꯅ ꯅꯨꯡꯁꯤꯕ ꯇꯊꯣꯠꯄ ꯈꯣꯟꯖꯦꯜꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄ ꯑꯗꯨꯁꯨ ꯉꯁꯤꯗ ꯑꯣꯏꯔꯕ ꯍꯦꯛ ꯅꯤꯡꯏ ꯇꯝꯆꯥ ꯑꯁꯣꯏꯗ ꯑꯣꯏꯅ ꯀꯥꯞꯄꯨꯁꯤ
ꯐꯣꯇꯣꯗꯣ ꯑꯁꯤꯗꯅ ꯁꯤꯅꯔꯤꯁꯦ ꯐꯖꯕ ꯌꯥꯝ ꯍꯦꯜꯂꯤ꯫ ꯏꯔꯩꯅꯨꯅ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯔꯛꯏ꯫ ꯑꯅꯤꯗꯣ ꯐꯣꯇꯣ ꯃꯑꯣꯡ ꯃꯈꯜ ꯃꯈꯜ ꯀꯥꯞꯃꯤꯟꯅꯩ꯫ ꯐꯅꯌꯥꯝꯗꯤ ꯀꯥꯞꯂꯦ꯫ ꯑꯁꯨꯝ ꯀꯥꯞꯂꯝꯕꯗꯒꯤ ꯃꯥꯂꯦꯝꯗꯣ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯐꯣꯇꯣꯁꯦ ꯐꯨꯜ ꯑꯣꯏꯅ ꯏꯕꯥꯅꯤꯃꯨꯛꯇꯪ ꯀꯥꯞꯃꯤꯟꯅꯁꯤ꯫ ꯉꯁꯥꯏꯒꯤ ꯀꯥꯞꯄꯤ ꯃꯌꯥꯝꯁꯤꯗꯤ ꯁꯦꯜꯐꯤ ꯉꯥꯛꯇꯅꯤ꯫ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯀꯥꯞꯍꯟꯁꯤ ꯑꯗꯨꯗꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯥꯂꯦꯝꯗꯣ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯅꯥꯀꯜꯗ ꯃꯤ ꯈꯔ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯃꯤꯟꯅꯩ꯫ ꯅꯨꯄꯤꯗꯨꯅ ꯇꯧꯔꯒ ꯃꯥꯂꯦꯝꯒ ꯏꯔꯩꯅꯨꯒ ꯐꯣꯇꯣ ꯑꯃ ꯄꯨꯟꯅ ꯀꯥꯞꯂꯦ꯫ ꯀꯥꯞꯄ ꯂꯣꯏꯔꯒ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯅꯤꯗꯣ ꯑꯃꯨꯛ ꯐꯝꯊꯔꯒ ꯐꯣꯇꯣꯗꯨ ꯌꯦꯡꯉꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯔꯦ꯫ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯒ꯭ꯂꯥꯁ ꯆꯟꯁꯤꯜꯂꯒ ꯊꯝꯒꯦ꯫ ꯍꯌꯦꯡꯋꯥꯏ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ꯫ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯏꯔꯩꯅꯨ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯅꯥꯀꯜꯗꯒꯤ ꯃꯥꯂꯦꯝꯒꯤ ꯆꯨꯕꯥ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯣꯏꯔꯣꯝꯗ ꯍꯥꯏꯐꯦꯠ ꯍꯥꯏꯊꯔꯒ ꯇꯦꯟꯇꯛ ꯀꯛꯇꯨꯅ ꯀꯛꯂꯤꯕ ꯁꯝꯀꯛ, ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯩꯕꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯂꯥꯏꯕꯛꯇ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯈꯔ ꯀꯥꯈꯠꯂꯛꯄ ꯌꯥꯝ ꯆꯨꯁꯤꯟꯅꯈ꯭ꯔꯦ꯫ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯒꯤ ꯅꯣꯛꯃꯤ ꯀꯧꯖꯩ꯫ ꯇꯝꯆꯥ꯫ ꯈꯪꯒꯧ ꯀꯧꯔꯛꯄꯗꯨꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯁꯨꯝ ꯀꯩꯗꯧꯔꯕ? ꯁꯨꯝ ꯍꯌꯦꯡꯋꯥꯏ ꯈꯔꯒ ꯂꯩꯔꯒ ꯁꯨꯝ ꯇꯝꯆꯥꯅ ꯑꯩꯁꯦ ꯃꯤꯔꯥꯏꯕꯤꯔꯝꯃꯗꯤ ꯍꯥꯏꯗꯅ ꯋꯥꯈꯜꯁꯤꯗ ꯁꯨꯝ ꯈꯜꯂꯛꯏꯅꯦ꯫ ꯃꯥꯂꯦꯝ ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯔꯩꯅꯨꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯃꯃꯥꯏ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯃꯥꯟꯕ꯭ꯔꯅꯦ? ꯃꯥꯟꯕꯕꯨꯗꯤ ꯃꯥꯟꯗꯦ꯫ ꯁꯨꯝ ꯑꯩꯅ ꯈꯟꯕꯗꯣ ꯍꯥꯏꯔꯤꯅꯤ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ꯫ ꯇꯝꯆꯥꯒꯤ ꯊꯃꯣꯏꯗꯤ ꯑꯃꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯊꯃꯣꯏ ꯑꯃꯁꯤꯗ ꯊꯃꯣꯏ ꯑꯃꯅ ꯃꯆꯨ ꯁꯪꯖꯤꯜꯂꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯊꯃꯣꯏ ꯑꯃꯅ ꯂꯥꯛꯇꯨꯅ ꯑꯅꯧꯕ ꯃꯆꯨ ꯑꯃꯃꯨꯛ ꯁꯪꯖꯤꯜꯂꯕꯗꯨꯗꯗꯤ ꯇꯝꯆꯥꯅ ꯌꯥꯗꯦ꯫ ꯊꯃꯣꯏꯁꯤꯅ ꯄꯥꯝꯗꯦ꯫ ꯑꯃꯨꯛ ꯁꯪꯈꯤꯕ ꯃꯆꯨ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯆꯠꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯍꯥꯡ ꯍꯥꯡꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯑꯉꯧꯕ ꯆꯦꯕꯥꯡꯒꯨꯝ ꯂꯩꯔꯤꯉꯩ ꯀꯅꯥꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤꯉꯩ ꯑꯣꯏꯔꯒꯗꯤ ꯂꯥꯛꯅꯤꯡꯕ ꯑꯃ ꯂꯥꯛꯇꯨꯅ ꯁꯪꯅꯤꯡꯕ ꯃꯆꯨ ꯁꯪꯒꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯆꯨ ꯁꯪꯈ꯭ꯔꯕ ꯊꯃꯣꯏ ꯑꯁꯤꯗ ꯑꯅꯧꯕ ꯃꯆꯨ ꯁꯪꯖꯤꯟꯕꯗꯤ, ꯃꯔꯥꯡ ꯂꯥꯡꯍꯟꯕꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯅ ꯆꯤꯡꯅꯔꯤꯕ ꯋꯥꯈꯜꯗꯣ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛ꯫ ꯑꯍꯦꯟꯕ ꯋꯥꯍꯩꯁꯨ ꯍꯥꯏꯅꯤꯡꯗꯦ꯫ ꯌꯥꯝ ꯁꯥꯡꯅ ꯀꯣꯏꯊꯣꯛꯇꯨꯅ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ꯫ ꯃꯁꯤꯒ ꯈꯪꯖꯤꯜꯂꯨ꯫ ꯇꯝꯆꯥꯅ ꯕꯦꯝꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯒꯤꯗꯃꯛ ꯂꯦꯞꯀꯅꯤ꯫ ꯃꯄꯣꯛꯁꯤꯃꯒꯤ꯫ ꯅꯪꯗ ꯋꯥꯈꯜ ꯍꯣꯡꯈꯤꯅꯨ꯫ ꯑꯩꯁꯨ ꯍꯣꯡꯉꯣꯏꯌꯦ ꯇꯝꯆꯥ꯫ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇꯁꯨ ꯇꯝꯆꯥꯒ ꯊꯦꯡꯅꯕ ꯑꯣꯏꯖꯒꯦ꯫ ꯅꯣꯛꯃꯤ ꯅꯨꯡꯁꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯟꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯅꯤ꯫ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯦꯟꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯈꯠꯂꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯊ ꯉꯥꯛꯇꯅꯤ꯫ ꯃꯌꯥ ꯆꯤꯛꯂꯒ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯒ꯭ꯂꯥꯁ ꯆꯟꯕ ꯐꯣꯇꯣꯗꯣ ꯑꯃꯨꯛ ꯋꯥꯜꯗꯨꯗ ꯈꯪꯂꯪ ꯂꯪꯉꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃꯅ ꯃꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯔꯦ꯫ ꯃꯤꯒ ꯄꯨꯅꯤꯡꯕꯁꯨ ꯄꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯣꯝꯇ ꯑꯗꯨꯃꯛ ꯂꯩꯅꯤꯡꯉꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯣꯛ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯀꯅꯥꯒꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯜ ꯇꯥꯒꯦ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯇꯨꯝꯊꯕ ꯌꯥꯗ ꯕꯦꯜꯀꯣꯅꯤꯗ ꯊꯣꯔꯛꯂꯒ ꯆꯤꯌꯔ ꯑꯃꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯨꯟꯁꯤꯗ ꯅꯤꯁꯥ ꯍꯥꯏꯕ ꯅꯤꯁꯥꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯁꯤꯖꯤꯟꯅꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯌꯨ ꯆꯨꯔꯨꯞ ꯂꯣꯏꯅ ꯊꯛꯏ꯫ ꯌꯨꯁꯨ ꯈꯔ ꯉꯥꯎꯔꯦ꯫ ꯉꯥꯎꯔꯤꯉꯩꯗꯨꯗ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯁꯨ ꯁꯠꯇꯣꯛꯂꯒ ꯃꯩ ꯆꯝꯈꯠꯇꯨꯅ ꯆꯤꯡꯕ ꯍꯧꯏ꯫ ꯃꯃꯤꯠ ꯃꯅꯥꯗꯨ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯐꯣꯟꯗꯨꯁꯨ ꯄꯣꯀꯦꯠꯇꯒꯤ ꯁꯠꯇꯣꯔꯛꯏ꯫ ꯃꯉꯣꯟꯗ ꯅꯨꯡꯗꯥꯡꯅꯤ ꯊꯦꯡꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯋꯥꯆꯞ ꯆꯪꯂꯒ ꯃꯥꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯏꯔꯩꯅꯨꯗ ꯋꯥꯍꯩ ꯅꯤꯗꯨꯅ ꯊꯥꯕ ꯍꯧꯏ꯫ ꯅꯪꯅ ꯑꯗꯨꯝꯅ ꯑꯍꯦꯟꯕ ꯄꯥꯝꯂꯒ ꯆꯠꯈꯤꯒꯗꯧꯕ ꯑꯣꯏꯔꯒꯗꯤ ꯍꯥꯟꯅ ꯍꯥꯏꯔꯝꯕ ꯀꯩꯗꯧꯒꯦ? ꯑꯩꯅꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯥꯝ ꯐꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ, ꯑꯣꯏꯖꯕꯇ ꯊꯤꯕꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯨꯀꯠꯆꯩ꯫ ꯑꯩ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ꯫ ꯑꯗꯨꯛ ꯆꯣꯞꯅ ꯑꯩꯒꯤ ꯍꯦꯛ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯇꯨꯗ ꯅꯪꯅ ꯂꯩꯒꯗꯧꯕ ꯅꯠꯇꯦ꯫ ꯑꯇꯣꯞꯄꯗ ꯂꯩꯔꯝꯃꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯔ ꯄꯦꯟꯊꯣꯛꯈꯤ꯫ ꯅꯪꯒꯤꯗꯨꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯅꯤ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯄꯦꯟꯗꯕꯒꯤ ꯆꯥꯡ ꯍꯥꯏꯔꯒꯗꯤ
ꯍꯧꯖꯤꯛ ꯅꯪꯕꯨ ꯑꯩꯅ ꯏꯈꯨꯠꯁꯤꯅ ꯍꯥꯠꯄꯁꯨ ꯑꯩ ꯉꯝꯒꯅꯤ꯫ ꯋꯥꯍꯩ ꯈꯔꯁꯤ ꯊꯥꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛꯁꯨ ꯊꯥꯖꯤꯜꯂꯤ꯫ ꯕꯦꯝꯕꯨ ꯇꯝꯆꯥꯅ ꯅꯨꯡꯁꯤꯈꯤꯕꯗꯤ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ, ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯦꯝꯅ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯐꯝꯗ ꯅꯝꯊꯥꯛ ꯑꯣꯏꯍꯟꯕꯤꯔꯝꯂꯦ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯕꯦꯝ꯫ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ, ꯅꯪꯗꯤ ꯃꯤ ꯅꯠꯇꯦ, ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ꯫ ꯁꯦꯜ ꯀꯌꯥ ꯄꯥꯝꯕꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯜꯂꯦ ꯈꯟꯗꯨꯅ ꯆꯠꯂꯤꯗꯣ? ꯏꯪꯒꯤꯠ ꯑꯃꯈꯛ ꯄꯤꯔꯝꯂꯒꯗꯤ ꯑꯩꯁꯨ ꯍꯣꯠꯅꯒꯅꯤꯅ꯫ ꯍꯣꯏ, ꯑꯩꯒꯤꯁꯨ ꯋꯥꯠꯄꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯜꯂꯦ ꯈꯟꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯩ ꯌꯥꯝ ꯊꯤꯅ ꯋꯥꯔꯧꯏ ꯕꯦꯝ꯫ ꯑꯩ ꯅꯪꯕꯨꯁꯨ ꯍꯥꯠꯄ ꯉꯝꯒꯅꯤ꯫ ꯃꯁꯤꯃꯁꯨ ꯊꯥꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯒ ꯊꯥꯖꯤꯜꯂꯤ꯫ ꯂꯩꯌꯨ ꯂꯩꯌꯨ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯔꯒ ꯑꯩ ꯄꯦꯜꯂꯒꯦ꯫ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯅꯥꯄꯤꯇꯒꯤ ꯅꯥꯄꯤ ꯇꯥꯗꯕ ꯑꯣꯏꯖꯧ꯫ ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯕꯗꯤ ꯀꯥꯏꯖꯁꯅꯨꯗ, ꯑꯗꯨꯕꯨ ꯅꯪꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯄꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ꯫ ꯕꯦꯝ, ꯅꯪ ꯇꯝꯆꯥꯅ ꯌꯥꯝ ꯊꯤꯅ ꯋꯥꯔꯧꯏ, ꯌꯥꯝ ꯋꯥꯔꯧꯏ꯫ ꯌꯨꯒ ꯈꯔꯒ ꯉꯥꯎꯕꯒ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯒ ꯏꯗꯨꯅ ꯊꯥꯔꯤꯕꯅꯣ ꯃꯁꯥꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯖꯕꯒ ꯅꯠꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯩꯁꯤꯡꯗꯨꯗ ꯊꯥꯖꯤꯟꯈ꯭ꯔꯦ, ꯊꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯑꯔꯦꯝꯕ ꯌꯨ ꯈꯔ ꯑꯗꯨ ꯑꯃꯨꯛ ꯊꯛꯆꯤꯜꯂꯒ ꯆꯤꯌꯔꯗꯨꯗ ꯉꯥꯊꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫